ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯣꯏꯅꯥꯝ꯫ ꯋꯥꯔꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧꯅ ꯌꯣꯛꯈ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ꯫ ꯊꯥꯏꯅ ꯂꯝ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯇꯣꯝꯄꯣꯛ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯇꯤꯛ ꯃꯊꯧꯅ ꯌꯥꯝꯅ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯤꯡꯊꯧ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯊꯥꯡꯈꯨꯝ ꯑꯃꯕꯨ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯅ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯊꯥꯡꯈꯨꯝ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯁꯥꯅ ꯑꯁꯨꯝ ꯆꯥꯎꯔꯛꯂꯤꯕ ꯃꯈꯩ ꯊꯥꯡꯈꯨꯝ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯡꯈꯨꯝ ꯑꯗꯨꯗ ꯍꯥꯞꯀꯗꯕ ꯊꯥꯡ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯡꯈꯨꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯈꯨꯡꯒꯠꯇꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯁꯥꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅꯇ ꯂꯩꯖꯔꯛꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯊꯥꯡꯈꯨꯝꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯇꯣꯝꯄꯣꯛꯅ ꯅꯍꯥꯟ ꯃꯈꯩ ꯊꯨꯅ ꯊꯥꯡꯈꯨꯝ ꯑꯗꯨꯗꯒꯤ ꯊꯥꯡ ꯆꯠꯊꯣꯛꯄ ꯉꯝꯕꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯧꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯇꯣꯝꯄꯣꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯊꯥꯡ ꯑꯁꯤ ꯂꯧꯊꯣꯛꯄꯗ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯇꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯗ ꯋꯥꯐꯝꯁꯦ ꯁꯨꯈꯪꯍꯦꯛ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯋꯥ ꯑꯃꯠꯇ ꯂꯣꯟꯅ ꯇꯨꯞꯅ ꯇꯝꯕ ꯍꯩꯇꯕꯅꯤ, ꯊꯝꯖꯤꯟꯕꯁꯨ ꯍꯩꯇꯕꯅꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯍꯦꯛꯇ ꯃꯇꯝ ꯊꯣꯛꯑ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯋꯥꯐꯝꯁꯦ ꯏꯃꯥꯗ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯆꯨꯝꯒꯅꯤ꯫ ꯇꯟꯖꯥꯁꯤꯃꯛꯇꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯆꯥꯛ ꯆꯥꯔꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯕꯗ ꯉꯥꯏꯔꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯎꯏ꯫ ꯅꯠꯇꯦ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ, ꯉꯁꯤꯁꯦ ꯅꯆꯥꯒꯤ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯍꯦꯛ ꯃꯪꯉꯨꯔꯦ꯫ ꯃꯪ ꯑꯗꯨꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯏꯍꯨꯜ ꯑꯃ ꯍꯦꯛꯇ ꯐꯥꯎꯏ꯫ ꯑꯗꯨꯒꯤꯅꯦ ꯏꯃꯥ꯫ ꯑꯣ, ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯏꯗꯅ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯀꯥ ꯌꯥꯝꯅ ꯂꯥꯝꯅ ꯎꯏ ꯍꯥꯏꯗꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯪ ꯑꯗꯣ ꯏꯃꯥꯗꯁꯨ ꯑꯃꯨꯛꯇ ꯇꯝꯃꯨꯗꯅ꯫ ꯏꯆꯥꯅ ꯑꯗꯨꯛ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯃꯤꯕ ꯃꯪ ꯑꯗꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯪꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯠꯇꯦ ꯏꯃꯥ, ꯅꯠꯇꯦ꯫ ꯑꯩꯍꯥꯛꯀꯤ ꯃꯪꯁꯤꯗꯤ ꯑꯩꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯇꯗ ꯇꯝꯊꯣꯛꯂꯣꯏ, ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯗꯁꯨ ꯑꯩꯒꯤ ꯃꯪꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯏꯃꯥ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯣ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯗꯨꯅ ꯅꯍꯥꯛꯀꯤ ꯃꯪ ꯑꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯜꯂꯕꯗꯤ ꯅꯪꯅꯦ ꯆꯩꯁꯤꯅ ꯍꯦꯛ ꯇꯦꯛꯇ꯭ꯔꯤꯉꯩ ꯐꯨꯒꯅꯤ, ꯍꯦꯛ ꯇꯦꯛꯇ꯭ꯔꯤꯉꯩ ꯐꯨꯗꯣꯏꯅꯦ ꯑꯩꯗꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯤꯍꯜ ꯈꯪꯍꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯍꯥꯛꯀꯤ ꯃꯪ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯁꯥꯎꯔꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯀꯞꯂꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯇꯨꯅ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯃꯛꯇꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯗꯨ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯅ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯗ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯅ ꯀꯞꯂꯦꯗ꯫ ꯍꯥꯏ, ꯅꯈꯣꯏ ꯀꯅꯥꯅꯣꯝꯇ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯏ ꯑꯃ ꯆꯠꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯁꯨꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯁꯦꯁꯦ, ꯇꯣꯛꯂꯨꯁꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯀꯞꯂꯤꯕ ꯑꯗꯨ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯅꯥꯏ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛ ꯄꯥꯎ ꯇꯝꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯥꯡꯗ ꯎꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯥꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯐꯅ ꯀꯟꯅ ꯀꯞꯄ ꯑꯗꯣ ꯇꯣꯛꯅꯕ ꯊꯦꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯍꯥꯛꯅ ꯀꯞꯂꯤꯕꯗꯣ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯣ,
ꯑꯉꯥꯡ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯖꯥꯠꯅꯣ ꯃꯃꯥ ꯑꯗꯨꯅ ꯐꯨꯕꯤꯔꯝꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ. ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯊꯦꯝꯗꯨꯅ ꯌꯦꯡꯒꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯗꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯆꯤꯡꯈꯨꯕꯅ ꯇꯣꯝꯄꯣꯛꯇ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ ꯃꯆꯥ, ꯁꯦꯁꯦ, ꯇꯣꯛꯂꯁꯤ. ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯐꯨꯕꯤꯔꯤꯕ꯭ꯔꯣ? ꯇꯣꯝꯄꯣꯛ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯣꯏꯔꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯆꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯅ ꯇꯣꯝꯄꯣꯛꯄꯨ ꯄꯥꯈꯠꯇꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯞꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯍꯪꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯪ ꯑꯃꯈꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯃꯪ ꯐꯥꯎꯅꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯈꯟꯖꯩ. ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯪ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯩꯍꯥꯛꯄꯨ ꯃꯪ ꯑꯗꯣ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯛꯂꯤꯕꯅꯤ. ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯇꯣꯝꯄꯣꯛꯀꯤ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ. ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 3ꯅꯤ. ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯄꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯅꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯥꯊꯗꯨꯅ ꯇꯣꯝꯄꯣꯛꯇ ꯇꯞꯅ ꯍꯪꯂꯛꯏ. ꯑꯣ, ꯃꯗꯨꯒꯤ ꯑꯣꯏꯔꯦꯀꯣ. ꯅꯠꯇꯦ, ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯔꯕꯗꯤ ꯀꯣꯛꯇꯣꯛꯄ ꯌꯥꯗꯕꯖꯥꯠꯂꯣ? ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯐꯨꯕꯤꯔꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯧꯒꯅꯨ. ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧ. ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯪꯉꯦ ꯍꯥꯏꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯍꯥꯛ ꯀꯅꯥꯃꯠꯇꯗ ꯃꯪ ꯑꯁꯦ ꯍꯥꯏꯗꯣꯛꯆꯈꯤꯔꯣꯏ. ꯐꯔꯦ ꯐꯔꯦ. ꯏꯆꯥꯅꯕꯨ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯏꯄꯥꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯔꯣꯏꯀꯣ. ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ, ꯅꯍꯥꯛꯄꯨ ꯏꯄꯥꯒ ꯄꯨꯟꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯨꯁꯤ ꯍꯥꯏꯕꯕꯨ ꯅꯍꯥꯛꯄꯨ ꯀꯔꯤ ꯈꯟꯕꯒꯦ? ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ. ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯏꯃꯥꯒꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯆꯥ ꯑꯩꯍꯥꯛ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯇꯨꯡ ꯏꯟꯖꯔꯛꯄ ꯉꯝꯖꯔꯣꯏ. ꯑꯣ, ꯐꯔꯦ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯛꯑꯣ, ꯑꯩꯍꯥꯛꯀ ꯄꯨꯟꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ. ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯏꯃꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯒꯦ. ꯃꯁꯤꯒꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯆꯤꯡꯈꯨꯕ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯇꯣꯝꯄꯣꯛꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ. ꯏꯃꯥ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ. ꯍꯣꯏ ꯏꯃꯥ. ꯃꯆꯥꯅ ꯀꯧꯔꯛꯄꯁꯤ ꯇꯥꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯨ ꯃꯁꯥꯗꯨ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯈꯤꯕꯗꯨꯅ ꯈꯔ ꯁꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ. ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯅ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯥꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ. ꯑꯁꯥꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯨꯔꯨꯝꯖꯔꯤ. ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯧꯒꯥꯏ ꯄꯤꯕꯤꯅꯤꯡꯕ ꯂꯩꯕꯤꯕꯒꯦ? ꯏꯅꯦ, ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯑꯩꯍꯥꯛꯅ ꯀꯣꯅꯨꯡꯗ ꯄꯨꯖꯈ꯭ꯔꯒꯦ. ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯥ ꯁꯛꯇꯨꯅ ꯌꯣꯛꯂꯨꯔꯒꯦ. ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯕ ꯁꯔꯤꯞ ꯐꯥꯔꯛꯂꯕ ꯀꯥꯟ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ 3 ꯑꯁꯤꯗꯒꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯒꯦ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯏꯅꯦꯒꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯀ ꯀꯣꯅꯨꯡꯗ ꯂꯣꯏꯅꯗꯨꯅ ꯆꯠꯄꯁꯦ ꯃꯍꯥꯛ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯌꯥꯕ ꯑꯃ ꯂꯧꯔꯨꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ. ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ. ꯍꯔꯥꯎꯃꯟꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯇꯥꯕ ꯐꯪꯂꯔꯣꯏ. ꯅꯅꯥꯏ ꯑꯩꯍꯥꯛ ꯌꯥꯖꯔꯦ. ꯏꯆꯥ ꯇꯣꯝꯄꯣꯛꯄꯨ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯕꯤꯈ꯭ꯔꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥ ꯇꯣꯝꯄꯣꯛꯇ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯃꯥꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯈꯤꯕꯒꯨꯝ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯁꯨ ꯅꯍꯥꯛꯅ ꯍꯦꯛ ꯑꯄꯣꯛꯄ ꯅꯪꯒꯤ ꯄꯟꯊꯧꯒꯨꯝꯅ ꯂꯨꯅ ꯇꯧꯒꯗꯕꯅꯤ. ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯟꯕ, ꯏꯪ ꯇꯞꯄ, ꯑꯐꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯧꯀꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ. ꯃꯃꯥ ꯃꯆꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯇꯣꯝꯄꯣꯛꯄꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯁꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯣꯅꯨꯡ ꯌꯧꯔꯔꯦ꯫ ꯆꯤꯡꯈꯨꯕꯅ ꯇꯣꯝꯄꯣꯛꯄꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯕꯦꯝꯃ, ꯊꯥꯔꯣ, ꯊꯝꯕꯥꯜ, ꯊꯝꯕꯥꯜꯅꯨ, ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯇꯥꯎ꯫ ꯁꯦ ꯏꯄꯥꯅ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒ ꯁꯛꯈꯪꯅꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯨꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯅ ꯇꯣꯝꯄꯣꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯇꯨꯡꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯇꯣꯝꯄꯣꯛꯀꯤ ꯁꯥꯊꯤꯕ, ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯂꯝꯆꯠ ꯑꯁꯤꯗꯤ ꯍꯣꯡꯗꯣꯛꯎ ꯍꯥꯏꯕꯈꯛ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯇꯣꯝꯄꯣꯛꯀꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯄꯨ ꯏꯪꯇꯞꯄ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯊꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯃꯍꯥꯛꯅꯕꯨ ꯌꯥꯅꯤꯡꯈꯤꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯍꯦꯛꯇ ꯂꯧꯔꯛꯏ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛ ꯆꯤꯡꯈꯨꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯥꯔꯣꯅ ꯇꯣꯝꯄꯣꯛꯇ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯇꯣꯝꯄꯣꯛ, ꯑꯩꯍꯥꯛꯅ ꯇꯥꯕꯗ ꯅꯍꯥꯛ ꯑꯁꯦ ꯅꯣꯡꯃ ꯅꯪꯒꯤ ꯏꯃꯥꯅ ꯃꯪ ꯑꯃ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯊꯤꯅ ꯐꯨꯏ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯪꯗꯣ ꯑꯩꯒꯤ ꯐꯝꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ?" "ꯌꯥꯗꯦ, ꯑꯩꯍꯥꯛ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯑꯣꯏ." ꯃꯁꯤꯗꯒꯤ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯇꯣꯝꯄꯣꯛ?" "ꯌꯥꯗꯦ, ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ." ꯊꯝꯕꯥꯜꯅꯨꯅ ꯑꯃꯨꯛ, "ꯇꯣꯝꯄꯣꯛ, ꯑꯩꯉꯣꯟꯗꯁꯨ ꯌꯥꯗꯕ꯭ꯔꯣ?" ꯍꯟꯗꯛꯀꯤ ꯇꯣꯝꯄꯣꯛꯇꯨ ꯌꯥꯝ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯍꯥꯏꯗꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏ ꯈꯛꯇ ꯅꯠꯇꯦ, ꯂꯥꯏ ꯐꯥꯎꯕ ꯏꯃꯥꯡꯁꯤꯗ ꯂꯥꯛꯂꯒ ꯍꯥꯏꯔꯛꯄꯁꯨ ꯑꯩꯅ ꯍꯥꯏꯗꯣꯛꯀꯗꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯛꯑꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯏꯈꯦꯡ ꯇꯥꯅꯕ ꯂꯣꯏꯅ ꯐꯨꯗꯠꯀꯅꯤ." ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯅꯁꯨ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯣꯝꯄꯣꯛꯄꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯒꯦ ꯅꯤꯡꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯔꯤꯕ ꯃꯥꯂꯤ ꯇꯣꯝꯕ ꯑꯗꯨ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯣꯝꯕ, ꯌꯦꯡꯉꯣꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯄꯣꯛ ꯑꯁꯤ ꯅꯪꯒꯤ ꯅꯥꯛꯇ ꯊꯝꯃꯨ꯫ ꯃꯍꯥꯛꯅ ꯁꯦꯠꯅ ꯆꯥꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯑꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ 10 ꯄꯤꯒꯅꯤ." "ꯍꯣꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯄꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯖꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯇꯣꯝꯕꯅ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯣꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦꯗꯣ꯫ ꯃꯁꯛꯇ, ꯃꯇꯧꯗ, ꯃꯒꯨꯟꯗ, ꯁꯑꯣꯡ ꯁꯕꯥꯟꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯄꯥꯈꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯊꯥꯔꯣꯒ ꯊꯝꯕꯥꯜꯒꯗꯤ ꯂꯩꯕꯥꯛ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨꯗꯤ ꯍꯧꯖꯤꯛꯁꯨ ꯂꯨꯍꯣꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯤꯡꯈꯨꯕꯅ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯗ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯕꯦꯝꯃ, ꯑꯩꯍꯥꯛ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯂꯩꯀꯣꯜ ꯁꯦꯟꯅꯕꯁꯤꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯩꯀꯣꯜ ꯑꯁꯤ ꯑꯅꯧꯕ ꯂꯩ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯈꯣ꯫ ꯏꯄꯥꯁꯨ ꯍꯣꯔꯦꯟ ꯉꯟꯅꯕꯨꯗꯤ ꯍꯜꯂꯛꯀꯅꯤꯗ." "ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯍꯥꯛ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯟꯖꯔꯝꯒꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯣꯡꯆꯠ ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯃꯨꯛ ꯍꯟꯕꯤꯔꯛꯑꯣ." "ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯅꯤ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕꯁꯤꯡ ꯑꯗꯨ ꯉꯝꯅꯃꯛ ꯂꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯣꯝꯄꯣꯛꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯂꯥꯛꯄ ꯎꯕꯗ ꯊꯝꯕꯥꯜꯅꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯀꯣꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯣꯝꯄꯣꯛ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯪꯒꯦ, ꯌꯥꯒꯗ꯭ꯔꯥ?" "ꯍꯪꯉꯣ, ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯒꯗꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨ." "ꯅꯍꯥꯟꯋꯥꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯑꯣ ꯌꯥꯈꯤꯗꯕ ꯅꯪꯒꯤ ꯃꯪꯂꯥꯟꯗꯣ
ꯀꯔꯤ ꯃꯪꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯇꯣꯝꯄꯣꯛ ꯈꯪꯁꯥꯎꯋꯦ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯊꯝꯕꯥꯜꯅꯨꯕꯨ ꯏꯈꯦꯡ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯝꯃꯤ ꯊꯝꯕꯥꯜꯅꯨ ꯇꯣꯝꯄꯣꯛꯅ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯅꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯅꯥꯍꯦꯔꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯨꯗꯗꯤ ꯇꯣꯝꯄꯣꯛ ꯍꯣꯏꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯠꯅꯔꯝꯂꯦ ꯆꯤꯡꯈꯨꯕꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯥꯔꯝꯂꯤꯕ ꯂꯩ ꯄꯥꯝꯕꯤ ꯑꯅꯧꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅꯗꯣ ꯍꯌꯦꯡ ꯂꯩ ꯄꯥꯝꯕꯤ ꯑꯅꯧꯕꯁꯤꯡ ꯑꯁꯤꯅ ꯆꯥꯎ ꯁꯥꯡꯂꯛꯇꯨꯅ ꯐꯖꯔꯕ ꯂꯩꯔꯥꯡ ꯃꯌꯥꯝ ꯑꯃ ꯁꯀꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯌꯥꯗ ꯐꯖꯔꯒꯗꯕꯅꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯌꯦꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯝꯕꯥꯜꯅꯨꯒꯤ ꯀꯥ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯆꯤꯡꯈꯨꯕ ꯏꯉꯉꯛꯅ ꯀꯅꯥꯅꯣ ꯑꯁꯨꯛ ꯀꯟꯅ ꯅꯥꯍꯦꯔꯤꯕꯁꯤꯕꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜꯅꯨ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯊꯝꯕꯥꯜꯅꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗꯒꯤ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯑꯩꯍꯥꯛ ꯁꯣꯝꯗ ꯂꯩꯖꯩ ꯆꯤꯡꯈꯨꯕ ꯊꯝꯕꯥꯜꯅꯨꯕꯨ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯉꯛ ꯍꯦꯛꯉꯛꯈ꯭ꯔꯦ ꯇꯅꯧ ꯇꯅꯔꯣꯕꯤ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯐꯨꯕꯒꯤ ꯆꯩꯐꯝ ꯉꯥꯛꯇ ꯇꯥꯗꯨ ꯂꯩꯔꯝꯕꯗꯨꯗꯗꯤ ꯆꯤꯡꯈꯨꯕ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯁꯥꯒꯤ ꯇꯅꯧ ꯇꯅꯔꯣꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯅꯥꯒꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯆꯩꯐꯝ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯂꯤꯕꯅꯣ ꯏꯄꯥꯗ ꯍꯥꯏꯌꯨ ꯂꯦꯝꯗꯝꯗ ꯇꯣꯛꯂꯣꯏ ꯃꯤꯁꯛ ꯑꯗꯨꯒꯤ ꯌꯥꯏꯕꯤ ꯑꯗꯣ ꯏꯄꯥꯅ ꯂꯧꯒꯅꯤ ꯊꯝꯕꯥꯜꯅꯨ ꯀꯞꯂꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥꯕꯨꯡꯗ ꯇꯝꯂꯔꯦ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯆꯩꯐꯝ ꯇꯥꯕ ꯃꯈꯩꯁꯨ ꯐꯨꯕ ꯁꯥꯏ ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯨꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯍꯟꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯩ ꯈꯪꯒꯅꯤ ꯃꯊꯣꯏ ꯑꯗꯨ ꯂꯧꯗꯨꯅ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯆꯦꯟꯊꯈꯤꯕ ꯏꯈꯦꯡ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯍꯟꯒꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯅꯤꯡꯊꯤꯅ ꯁꯦꯟꯅꯧ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯦꯅꯥꯄꯇꯤꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯥꯏ ꯑꯆꯥꯟꯕ ꯅꯍꯥꯛ ꯆꯠꯂꯨ ꯇꯨꯄꯣꯛ ꯍꯥꯏꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯌꯣꯛꯄꯤꯔꯛꯄ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯃꯗꯣ ꯃꯉꯛꯁꯝꯗ ꯌꯥꯆꯜ ꯂꯥꯛꯂꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯐꯪꯁꯤ ꯇꯧꯔꯒ ꯍꯥꯠꯀꯗꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯗꯨꯒꯤ ꯀꯨꯝꯍꯩ ꯑꯗꯣ ꯌꯦꯡꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯁꯣꯔꯣꯛ ꯌꯥꯝꯕꯤꯊꯛꯇ ꯆꯤꯡꯗꯨꯅ ꯄꯨꯔꯛꯎ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯤꯠꯅ ꯀꯨꯞꯄꯗ ꯄꯨꯖꯔꯛꯀꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯌꯥꯏꯕꯤ ꯂꯧꯕꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯕꯤꯔꯝꯂꯣ ꯃꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯇꯨ ꯐꯥꯔꯨꯅꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯉꯛꯁꯝꯗ ꯌꯥꯆꯜ ꯂꯥꯛꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯨꯡꯑꯣꯏꯅꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯁꯣꯔꯣꯛ ꯌꯥꯡꯕꯤꯊꯛꯇ ꯁꯣꯔꯣ ꯆꯤꯡꯂꯗꯨꯅ ꯁꯦꯅꯥꯄꯇꯤꯅ ꯂꯥꯎꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯇꯥꯎ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯆꯜ ꯂꯥꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯃꯆꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯅꯨꯕꯨ ꯆꯩꯐꯝ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯕ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯑꯁꯦ ꯐꯪꯁꯤ ꯇꯧꯗꯨꯅ ꯌꯥꯏꯕꯤ ꯂꯧꯔꯒꯅꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯗꯨꯒꯤ ꯀꯨꯝꯍꯩ ꯑꯗꯣ ꯌꯦꯡꯂꯨꯅꯕ ꯀꯣꯅꯨꯡꯗ ꯀꯥꯔꯛꯀꯗꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯀꯣꯅꯨꯡꯗ ꯐꯪꯁꯤ ꯇꯧꯐꯝ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯇꯦꯟꯈ꯭ꯔꯦ ꯆꯤꯡꯈꯨꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯇꯣꯝꯄꯣꯛꯇ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥ ꯊꯝꯕꯥꯜꯅꯨꯕꯨ ꯏꯈꯦꯡ ꯇꯥꯎ ꯃꯈꯩ ꯐꯨꯔꯝꯕꯁꯦ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯥꯡ ꯑꯁꯤꯗ ꯐꯪꯁꯤ ꯇꯧꯗꯨꯅ ꯍꯥꯠꯂꯒꯅꯤ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯊꯧꯔꯤ ꯌꯥꯟꯈꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯟꯖꯥꯁꯤꯃꯛꯇꯗ ꯁꯅꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯒꯣꯜ 6ꯅ ꯆꯤꯡꯂꯗꯨꯅ ꯆꯤꯡꯈꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯐꯪꯁꯤ ꯇꯧꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯇꯤꯜꯂꯝꯂꯤꯕ ꯑꯃꯗꯤ ꯃꯔꯨ ꯑꯣꯏꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯂꯣꯏꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜꯕꯨ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯤꯡꯈꯨꯕꯅ ꯈꯨꯔꯨꯝꯖꯔꯤ ꯑꯊꯧꯕ ꯅꯤꯡꯊꯧ ꯇꯟꯖꯥꯁꯤꯃꯛꯇꯗ ꯅꯅꯥꯏ ꯆꯤꯡꯈꯨꯕꯒꯤ ꯀꯣꯅꯨꯡꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯊꯧꯒꯥꯏ ꯂꯩꯕꯤꯕꯒꯦ ꯑꯆꯥꯟꯕ ꯆꯤꯡꯈꯨꯕ ꯅꯍꯥꯛꯅ ꯐꯪꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯇꯣꯝꯄꯣꯛ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯐꯝꯅ ꯁꯤꯟꯅꯔꯣ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯑꯁꯦ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛ ꯂꯥꯛꯂꯤꯕꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯊꯝꯕꯥꯜꯅꯨꯕꯨ ꯏꯈꯦꯡ ꯇꯥꯎ ꯃꯈꯩ ꯐꯨꯔꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯑꯁꯦ ꯂꯧꯒꯤ ꯊꯧꯔꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯀꯟꯕꯤꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ
ꯄꯤꯕꯥꯔꯦꯜꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯣꯏ ꯃꯗꯨ ꯍꯪꯂꯒꯅꯨ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯅꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯊꯨꯅꯃꯛ ꯏꯐꯝꯗ ꯁꯤꯟꯅꯔꯛꯑꯣ ꯃꯁꯤꯗꯒꯤ ꯁꯤꯡꯈꯨꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯣꯝꯄꯣꯛꯄꯨ ꯄꯤꯕꯥꯔꯦꯜꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ ꯄꯤꯕꯥꯔꯦꯜꯅ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯔꯝꯗꯦ ꯇꯣꯝꯄꯣꯛꯀꯤ ꯇꯥꯡꯂꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯇꯥꯛꯊꯣꯛꯎ ꯌꯥꯗꯅ ꯊꯝꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯇꯣꯝꯄꯣꯛꯄꯨ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄꯤꯕꯥꯔꯦꯜꯅ ꯊꯦꯝꯅꯧꯗꯨꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯅꯨꯡꯁꯤꯕ ꯏꯆꯥ ꯏꯕꯨꯡꯉꯣ ꯏꯄꯥ ꯋꯥ ꯈꯔ ꯍꯪꯒꯦꯀꯣ ꯍꯣꯏ ꯍꯪꯕꯤꯌꯨ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕꯒꯦ ꯅꯍꯥꯛꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯀꯅꯥꯁꯨ ꯇꯥꯛꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯪ ꯑꯗꯣ ꯏꯄꯥꯒꯤ ꯏꯐꯝꯗꯗꯤ ꯍꯥꯏꯗꯣꯛꯎ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯏꯄꯥꯅ ꯑꯐꯕ ꯃꯪ ꯑꯣꯏꯔꯒꯅ ꯐꯔꯦ ꯐꯠꯇꯕ ꯑꯣꯏꯔꯛꯀꯗꯕ ꯃꯪ ꯑꯣꯏꯔꯒꯅ ꯏꯄꯥ ꯏꯆꯥ ꯆꯪꯗꯨꯅ ꯁꯥꯃꯨ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯁꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯃꯗꯨꯗꯤ ꯍꯥꯏꯗꯣꯛꯆꯕ ꯉꯝꯖꯔꯣꯏ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯌꯥꯏꯕꯤꯁꯤ ꯐꯥꯎꯕ ꯂꯧꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯃꯪ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯆꯕ ꯉꯝꯖꯔꯣꯏ ꯄꯤꯕꯥꯔꯦꯜ ꯇꯣꯝꯄꯣꯛꯅ ꯍꯥꯏꯗꯣꯛꯎ ꯌꯥꯗꯕ ꯑꯁꯤꯗꯗꯤ ꯃꯆꯥ ꯑꯗꯨ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯎꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯕꯥꯔꯦꯜꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯟꯖꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯍꯜꯂꯒꯦ ꯏꯆꯥ ꯂꯩꯖꯤꯡꯂꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯣꯏꯗꯅꯃꯛ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯒꯅꯤ ꯑꯗꯨꯒ ꯏꯆꯥ ꯂꯩꯖꯤꯡꯂꯦꯝꯕꯤꯕꯨ ꯊꯦꯝꯅꯧꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯁꯦ ꯍꯥꯏꯗꯣꯛꯍꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯊꯨꯡꯂꯔꯤ ꯄꯤꯕꯥꯔꯦꯜꯅ ꯇꯣꯝꯄꯣꯛꯇ ꯅꯨꯄꯥ ꯃꯆꯥ ꯂꯥꯛꯑꯣ ꯏꯄꯥꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ ꯏꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯅꯍꯥꯛꯀ ꯁꯛꯈꯪꯅꯍꯟꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯂꯩꯖꯤꯡꯂꯦꯝꯕꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯌꯦꯡꯉꯣꯏ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯏꯄꯥꯅ ꯄꯨꯔꯛꯂꯤꯌꯦ ꯂꯩꯖꯤꯡꯂꯦꯝꯕꯤ ꯊꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯄꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯃꯇꯣꯝꯗ ꯈꯟꯖꯩ ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩꯗꯀꯣ ꯀꯅꯥꯒꯤ ꯃꯄꯥꯔꯤꯕꯨ ꯑꯣꯏꯔꯤꯒꯕꯅꯣ ꯃꯍꯥꯛꯀꯨꯝ ꯅꯤꯡꯊꯤꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯎꯕ ꯄꯥꯈꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯎꯔꯛꯇ꯭ꯔꯤ ꯇꯣꯝꯄꯣꯛꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯅꯤꯡꯊꯤꯖꯕꯗꯨꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯃꯇꯣꯝꯇ ꯑꯣꯟꯊꯣꯛꯅꯁꯨ ꯆꯪꯈꯣꯟꯅ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯖꯩꯗꯀꯣ ꯁ꯭ꯋꯔꯒꯒꯤ ꯂꯩꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯨꯝꯅ ꯐꯖꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩꯍꯥꯛꯀꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯗ ꯍꯦꯛ ꯈꯣꯏꯗꯥꯖꯕꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯄꯤꯕꯥꯔꯦꯜꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯨꯒꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯨꯄꯥ ꯃꯆꯥꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒꯅꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯌꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯛꯈꯪꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯤꯕꯥꯔꯦꯜ ꯃꯆꯥꯅꯨꯄꯤ ꯂꯩꯖꯤꯡꯂꯦꯝꯕꯤꯕꯨ ꯂꯣꯟꯅ ꯀꯧꯗꯨꯅ ꯋꯥꯇꯦꯝꯂꯝꯃꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯅꯆꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ ꯏꯄꯥꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯔꯥꯏꯕ ꯑꯆꯝꯕ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯦ ꯅꯣꯡꯃ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯃꯪ ꯑꯃ ꯃꯪꯇꯥꯛꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯣ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯣ ꯑꯣ ꯅꯆꯥꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯈꯪꯖꯗꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯐꯔꯦ ꯅꯆꯥꯅ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯃꯪꯂꯥꯟ ꯑꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯆꯥꯗ ꯃꯇꯝ ꯈꯔ ꯈꯖꯤꯛꯇꯤ ꯄꯤꯅꯕꯤꯌꯨꯗꯣ ꯏꯆꯥꯅꯅꯦ ꯏꯄꯥꯗꯒꯤ ꯂꯧꯅꯤꯡꯂꯤꯕ ꯃꯇꯝ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯖꯔꯣ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯇꯧꯕꯇꯕꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯪ ꯑꯗꯨꯕꯨꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯍꯣꯠꯅꯖꯒꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯣꯟꯅ ꯂꯂꯣꯡ ꯁꯤꯟꯅꯈ꯭ꯔꯦ ꯂꯩꯖꯤꯡꯂꯦꯝꯕꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯣꯝꯄꯣꯛꯀꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯨꯞꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯖꯤꯡꯂꯦꯝꯕꯤ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜ ꯃꯔꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯖꯤꯡꯂꯦꯝꯕꯤꯅ ꯇꯣꯝꯄꯣꯛꯇ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ
ꯇꯣꯝꯄꯣꯛ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯦ ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯌꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯊꯥꯏꯅ ꯅꯍꯥꯛ ꯑꯁꯦ ꯅꯣꯡꯃ ꯅꯪꯒꯤ ꯏꯃꯥꯅ ꯐꯨꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯧ ꯁꯤꯡꯈꯨꯕꯅ ꯃꯈꯣꯏꯒꯤꯗ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯋꯥꯐꯝꯂꯣ? ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤꯁꯦ? ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯩꯍꯥꯛꯅ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯗ ꯍꯪꯕꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗ ꯅꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯪ ꯑꯃꯁꯨ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩꯍꯥꯛ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯗ ꯅꯪꯒꯤ ꯑꯔꯣꯟꯕ ꯃꯪꯗꯣ ꯍꯥꯏꯗꯣꯛꯑꯣꯏ ꯅꯤꯡꯊꯤꯔꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯅꯍꯥꯛ ꯋꯥꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯈꯛ ꯍꯪꯒꯦ ꯈꯟꯒꯅꯨ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯕꯗꯨꯗꯗꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯀꯟꯅ ꯊꯥꯗꯨꯅ ꯆꯩꯔꯛꯏ ꯑꯩꯍꯥꯛꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯑꯩꯉꯣꯟꯗ ꯍꯪꯒꯅꯨ ꯍꯥꯏꯅ ꯅꯍꯥꯛꯅ ꯐꯅꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯍꯥꯛꯀꯤ ꯃꯪꯗꯨꯗꯤ ꯅꯪꯅ ꯈꯪꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯁꯥꯎꯕ ꯇꯧꯔꯝꯗꯦ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯄꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯄꯤꯕꯥꯔꯦꯜꯗꯗꯤ ꯍꯥꯏꯗꯣꯛꯀꯦ ꯈꯟꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯇꯣꯝꯄꯣꯛꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯄꯤꯕꯥꯔꯦꯜꯅ ꯈꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯒꯅꯤ ꯍꯥꯏꯕ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯔꯤꯕ ꯃꯥꯂꯤ ꯑꯗꯨꯅꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯊꯣꯛꯈꯤꯔꯝꯃꯤ ꯈꯣꯡꯂꯩ ꯊꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯇꯣꯝꯄꯣꯛꯅ ꯐꯨꯕꯤꯍꯧꯔꯦ ꯑꯃꯨꯛꯇ ꯂꯩꯀꯣꯜꯗ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯌꯥꯝ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯐꯨꯍꯧꯋꯦꯕ ꯏꯌꯥ ꯈꯪꯒꯅꯤꯗ ꯃꯊꯣꯏ ꯑꯗꯨ ꯂꯧꯗꯨꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯛꯅꯒꯦ ꯈꯣꯡꯂꯩ ꯊꯨꯅꯃꯛ ꯂꯩꯀꯣꯜꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯟꯃꯤ ꯈꯔꯗ ꯇꯣꯝꯄꯣꯛꯄꯨ ꯐꯥꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯍꯜꯂꯝꯃꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅꯗꯤ ꯃꯄꯥꯕꯨꯡꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯤ ꯌꯥꯝꯅ ꯁꯥꯎꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯁꯨ ꯆꯥꯏ ꯈꯪꯒꯅꯤꯗꯣ ꯅꯍꯥꯛ ꯁꯔꯪ ꯃꯅꯨꯡ ꯑꯃꯗ ꯊꯥꯖꯤꯟꯗꯨꯅ ꯆꯥꯍꯟ ꯊꯛꯍꯟꯗꯅ ꯀꯪꯁꯤ ꯁꯤꯍꯟꯒꯦꯗꯣ ꯃꯅꯥꯏ ꯈꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩ ꯅꯈꯣꯏ ꯌꯥꯝ ꯊꯨꯅꯃꯛ ꯅꯨꯡꯒꯤ ꯑꯋꯥꯡꯕ ꯀꯥ ꯑꯃꯈꯛꯇꯪꯃꯛ ꯑꯣꯏꯕ ꯁꯔꯪ ꯑꯃ ꯊꯨꯅꯃꯛ ꯁꯥꯒꯠꯂꯨ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯪꯒꯤ ꯐꯛ ꯑꯃꯈꯛꯇꯃꯛ ꯊꯥꯔꯗꯨꯅ ꯊꯝꯃꯨ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ ꯀꯨꯏꯗꯦ ꯈꯨꯗꯛ ꯑꯗꯨꯗ ꯁꯔꯪ ꯑꯗꯨ ꯊꯨꯅꯃꯛ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯅꯥ ꯈꯪꯍꯟꯗ ꯇꯣꯝꯄꯣꯛꯄꯨ ꯊꯝꯅꯕ ꯁꯔꯪ ꯁꯥꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯗ ꯑꯁꯨꯝꯅ ꯁꯤꯟꯅꯔꯝꯃꯤ ꯏꯕꯨꯡ ꯅꯆꯟ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯇꯣꯝꯄꯣꯛꯄꯨ ꯊꯝꯅꯕ ꯁꯥꯔꯤꯕ ꯁꯔꯪ ꯑꯁꯦ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯍꯣꯕ ꯂꯩꯃꯩ ꯐꯥꯎꯕ ꯐꯥꯎꯅꯕ ꯌꯥꯒꯗꯕ ꯃꯈꯨꯟ ꯃꯆꯥ ꯑꯃ ꯐꯥꯠꯂꯣ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯏꯆꯦ ꯃꯁꯤꯒꯤ ꯁꯅꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯈꯥꯎ ꯑꯃ ꯄꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯁꯅꯥꯒꯤ ꯃꯤꯍꯧꯕ ꯑꯗꯨꯅ ꯊꯨꯝꯃꯠꯈꯤꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯔꯪ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯇꯣꯝꯄꯣꯛꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯕꯥꯔꯦꯜꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯁꯤꯌꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯗꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅ ꯀꯟꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯤꯕꯥꯔꯦꯜ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯄꯤꯖ ꯄꯤꯊꯛꯇꯅ ꯊꯝꯂꯛꯂꯤꯕꯁꯤ ꯆꯌꯣꯜ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯑꯗꯨ ꯀꯟꯅ ꯀꯝꯗꯧꯅ ꯂꯩꯔꯤꯕꯅꯣ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯇꯣꯝꯄꯣꯛꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯐꯪꯗꯕꯅ ꯄꯤꯕꯥꯔꯦꯜ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯄꯥꯎꯃꯤ ꯑꯃ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯂꯧ ꯁꯤꯟꯗꯨꯅ ꯖꯣꯏ ꯇꯧꯔꯛꯂꯤꯕ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯄꯥꯎ ꯄꯨꯗꯨ ꯂꯥꯛꯆꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯂꯤꯒꯤ ꯆꯩ ꯃꯀꯛ ꯑꯍꯨꯝꯈꯛ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯏꯅꯤꯡꯊꯧ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡ ꯏꯅꯤꯡꯊꯧ ꯈꯥꯕꯅ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯟꯕ ꯂꯣꯏꯔꯦ ꯏꯅꯤꯡꯊꯧꯒꯤ ꯂꯝ ꯑꯁꯤ ꯈꯛꯇꯃꯛ ꯃꯉꯥꯏꯔꯦ ꯂꯧꯁꯤꯟꯒꯗꯕ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯂꯤꯒꯤ ꯆꯩ ꯃꯁꯤꯒꯤ ꯃꯀꯛ ꯑꯍꯨꯝ ꯑꯁꯦ ꯀꯔꯝꯕ ꯃꯀꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯟ ꯊꯪꯕꯅꯣ ꯀꯔꯝꯕꯅ ꯃꯌꯥꯏꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯃꯀꯛꯅ ꯄꯨꯟꯅ ꯃꯈꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯤꯔꯛꯎ ꯇꯥꯛꯄꯤꯔꯛꯏ
ꯃꯁꯤꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯅꯕ ꯏꯅꯤꯡꯊꯧꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯒ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯏꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯒꯤꯁꯦ ꯃꯀꯛ ꯑꯍꯨꯝꯗꯨꯕꯨ ꯄꯤꯕꯥꯔꯦꯜꯗ ꯁꯤꯟꯅꯔꯝꯂꯒ ꯄꯥꯎꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤ ꯃꯀꯛ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯀꯛ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯔꯝꯂꯦ, ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯀꯝꯗꯧꯅ ꯂꯤ ꯑꯍꯨꯝ ꯑꯁꯤꯕꯨ ꯈꯟꯗꯣꯛꯄ ꯉꯝꯒꯗꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯂꯧꯁꯤꯡ ꯂꯩꯈ꯭ꯔꯕ ꯃꯣꯂꯥꯏ ꯀꯌꯥ ꯇꯥꯟꯅꯗꯨꯅꯁꯨ ꯂꯤ ꯃꯀꯛ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯈꯟꯗꯣꯛꯄ ꯈꯛ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯀꯤ ꯈꯨꯕꯝ ꯑꯗꯨ ꯃꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯟꯖꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯋꯥ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯆꯥ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯍꯥꯛ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜ ꯁꯣꯟꯊꯕ ꯇꯧꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯤꯒꯤ ꯆꯩ ꯃꯀꯛꯁꯤꯡ ꯑꯗꯣ ꯀꯔꯝꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯟꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯂꯧꯁꯤꯡ ꯂꯩꯈ꯭ꯔꯕ ꯀꯌꯥ ꯑꯃꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯕ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯐꯣꯡꯒꯗꯧꯔꯤꯕꯅꯣ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯒꯅꯨ꯫ ꯅꯆꯥ ꯑꯩꯍꯥꯛ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯂꯒ ꯇꯣꯝꯄꯣꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯔꯪ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯇ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯄꯣꯛ, ꯅꯍꯥꯛꯄꯨ ꯇꯥꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯔꯛꯑꯣ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯧꯔꯛꯄꯁꯤ ꯇꯥꯔꯗꯨꯅ ꯇꯣꯝꯄꯣꯛ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥ ꯏꯕꯦꯝꯃ, ꯀꯔꯝꯕ ꯑꯋꯥꯕ ꯇꯥꯔꯕꯒꯦ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯅꯤꯡꯊꯧ ꯈꯥꯕꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯣꯡꯗꯣ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ, ꯑꯣ, ꯃꯗꯨꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯆꯠꯂꯣ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯂꯨꯁꯣ꯫ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜꯗ ꯅꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯌꯨ, ꯃꯗꯨꯗꯤ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗ ꯅꯍꯥꯛꯅ ꯃꯪꯂꯥꯟ ꯑꯃ ꯃꯪꯉꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯤꯒꯤ ꯆꯩ ꯃꯀꯛ ꯑꯍꯨꯝꯗꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡꯗ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯆꯩ ꯃꯀꯛ ꯑꯃꯅ ꯏꯁꯤꯡ ꯑꯗꯨ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤ, ꯑꯃꯅ ꯏꯔꯣꯜꯅꯨꯡꯗꯁꯨ ꯂꯨꯞꯊꯗꯦ, ꯑꯗꯨꯒ ꯏꯃꯥꯏꯗꯁꯨ ꯇꯥꯎꯈꯠꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯀꯛ ꯑꯃꯅ ꯏꯃꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯃꯀꯛ ꯑꯗꯨꯅ ꯃꯈꯣꯛ ꯊꯪꯕ ꯆꯩ ꯑꯗꯨꯅꯤ, ꯑꯗꯨꯒ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯀꯛ ꯑꯗꯨꯅ ꯆꯩ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯏꯃꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯀꯛ ꯑꯗꯨꯅ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯂꯤꯒꯤ ꯆꯩ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯥꯛꯎ꯫ ꯐꯒꯅꯤ, ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒ ꯑꯌꯨꯛꯇ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯄꯥꯕꯨꯡꯗ ꯉꯔꯥꯡ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯈꯨꯝꯂꯛꯏ, ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯍꯥꯏꯅ ꯑꯃꯨꯛꯇꯪ ꯇꯧꯗꯨꯅ ꯌꯦꯡꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯤꯒꯤ ꯆꯩ ꯃꯀꯛ ꯑꯍꯨꯝ ꯑꯗꯨ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡꯗ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯆꯩ ꯃꯀꯛ ꯑꯃꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ, ꯑꯇꯣꯞꯄ ꯑꯃꯅ ꯃꯌꯥꯏ ꯑꯗꯨꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯃꯗꯨꯅ ꯏꯃꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯒꯤ ꯆꯩ ꯑꯍꯨꯝ ꯑꯗꯨ ꯄꯤꯕꯥꯔꯦꯜꯅ ꯃꯥꯏ ꯄꯥꯛꯅ ꯀꯔꯝꯕꯅ ꯃꯈꯣꯛꯅꯣ ꯀꯔꯝꯕꯅ ꯃꯌꯥꯏꯅꯣ ꯃꯇꯣꯟꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯄꯤꯕꯥꯔꯦꯜꯅ ꯐꯣꯡꯂꯛꯄꯗꯨꯗꯗꯤ ꯅꯤꯡꯊꯧ ꯈꯥꯕ ꯑꯗꯨ ꯑꯁꯥꯎꯕꯒ ꯑꯉꯛꯄꯒ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯥꯟꯁꯤꯡꯅꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯄꯥꯎꯃꯤ ꯑꯃ ꯄꯤꯕꯥꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦꯗꯣ꯫ ꯄꯥꯎꯃꯤ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯁꯒꯣꯜ ꯃꯆꯥ 3ꯈꯛ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯌꯦꯡꯕꯤꯌꯨ, ꯁꯒꯣꯜ ꯃꯆꯥ 3 ꯑꯁꯦ ꯅꯣꯡꯃꯇꯗ ꯄꯣꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯒꯣꯜꯅ ꯑꯌꯨꯛꯇ ꯄꯣꯛꯄꯒꯦ, ꯀꯔꯝꯕꯅ ꯅꯨꯡꯊꯤꯜꯗ, ꯑꯗꯨꯒ ꯀꯔꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯈꯟꯗꯣꯛꯄꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯏꯅꯤꯡꯊꯧ ꯈꯥꯕꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜꯁꯤꯡ ꯑꯁꯤꯕꯨ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯦ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯎꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯄꯤꯕꯥꯔꯦꯜ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯗꯅ ꯁꯒꯣꯜ ꯃꯆꯥ 3 ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯀꯅꯥꯝꯇꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯣꯝꯄꯣꯛꯇ ꯍꯥꯟꯅꯒꯨꯝ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ, ꯃꯆꯥ ꯏꯕꯦꯝꯃ, ꯍꯟꯗꯛꯇꯤ ꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯧ, ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯩꯍꯥꯛ ꯈꯛꯇꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫
ꯂꯩꯖꯤꯡꯂꯦꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯄꯥ ꯄꯤꯕꯥꯔꯦꯜꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯝꯅ ꯍꯥꯏꯔꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯊꯤꯟꯊꯕ ꯇꯧꯔꯨꯗ ꯇꯣꯝꯄꯣꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯔꯪ ꯑꯗꯨ ꯂꯥꯛꯇꯨꯅ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯍꯥꯛ ꯅꯠꯇꯅ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯄꯥꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯇ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯄꯥꯈꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ ꯏꯅꯤꯡꯊꯧ? ꯀꯔꯝꯕ ꯄꯥꯎꯈꯣꯡꯕꯨꯅꯣ ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖ-ꯍꯩꯖꯕ ꯅꯠꯇꯦ꯫ ꯀꯝꯗꯧꯅ ꯏꯅꯤꯡꯊꯧꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯕ ꯄꯥꯎꯈꯣꯡ ꯑꯃꯕꯨ ꯑꯩꯍꯥꯛꯅ ꯐꯣꯡꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯄꯥꯎꯈꯣꯡ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯁꯖꯤꯛ ꯈꯔꯒ, ꯆꯦꯡ ꯃꯇꯣꯟꯅ ꯊꯣꯡꯕ ꯁꯒꯣꯜꯒꯤ ꯃꯆꯥ ꯈꯔꯒ, ꯋꯥꯏꯔꯨꯅ ꯁꯦꯝꯕ ꯁꯒꯣꯜ ꯃꯆꯥ ꯈꯔꯒ ꯄꯤꯌꯨ꯫ ꯄꯤꯕꯥꯔꯦꯜꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯇꯣꯝꯄꯣꯛꯇ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯄꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯁꯨ ꯁꯒꯣꯜ ꯃꯆꯥ ꯑꯍꯨꯝꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯅ ꯁꯒꯣꯜ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯖꯤꯛ, ꯆꯦꯡ ꯃꯇꯣꯟꯅ ꯁꯦꯝꯕ ꯃꯆꯥꯛ ꯑꯃꯗꯤ ꯋꯥꯏꯔꯨꯅ ꯁꯦꯝꯕ ꯃꯆꯥꯛ ꯑꯍꯨꯝꯗꯨ ꯊꯝꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯛ ꯑꯍꯨꯝ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯃꯝ ꯄꯤꯖꯔꯝꯃꯤ, ꯆꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯅ ꯄꯤꯕꯥꯔꯦꯜꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯁꯖꯤꯛ ꯆꯥꯔꯤꯕ ꯁꯒꯣꯜ ꯃꯆꯥ ꯑꯁꯤꯅ ꯑꯌꯨꯛꯇ ꯄꯣꯛꯄ ꯁꯒꯣꯜꯅꯤ, ꯑꯗꯨꯒ ꯆꯦꯡ ꯃꯇꯣꯟꯅ ꯊꯣꯡꯕ ꯃꯆꯥꯛ ꯆꯥꯔꯤꯕ ꯑꯁꯤꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯣꯛꯄ ꯑꯗꯨꯅꯤ, ꯑꯗꯨꯒ ꯋꯥꯏꯔꯨꯅ ꯁꯦꯝꯕ ꯃꯆꯥꯛ ꯑꯁꯤ ꯃꯁꯤ ꯆꯥꯔꯤꯕ ꯁꯒꯣꯜ ꯑꯁꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯄꯣꯛꯄ ꯁꯒꯣꯜ ꯑꯗꯨꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯑꯁꯨꯝꯅ ꯍꯟꯗꯛꯁꯨ ꯇꯣꯝꯄꯣꯛꯀꯤ ꯃꯇꯦꯡꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯁꯒꯣꯜ ꯃꯆꯥ ꯑꯍꯨꯝꯗꯨꯕꯨ ꯈꯟꯗꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯇꯣꯝꯄꯣꯛꯀꯤ ꯍꯩꯁꯤꯡꯕꯁꯤꯗ ꯄꯦꯟꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯗꯨꯁꯨ ꯀꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯈꯥꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛꯀꯤ ꯂꯨꯔꯕ ꯄꯥꯈꯣꯡ ꯑꯗꯨ ꯄꯤꯕꯥꯔꯦꯜꯅ ꯐꯣꯡꯂꯕꯗꯨꯗꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯂꯩꯕꯤ ꯌꯥꯝꯅ ꯃꯍꯩ ꯍꯩꯔꯕꯤ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯊꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩꯍꯥꯛꯀꯤ ꯂꯨꯔꯕ ꯄꯥꯈꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯄꯤꯕꯥꯔꯦꯜꯅ ꯐꯣꯡꯕ ꯉꯝꯂꯤꯕꯅꯣ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯏꯃꯥꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯏꯃꯥ ꯌꯦꯡꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯊꯥ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯗꯨꯅ ꯃꯆꯤꯟꯗꯒꯤ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯄꯥꯈꯣꯡ ꯐꯣꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯤꯕꯥꯔꯦꯜꯅ ꯐꯣꯡꯕ ꯅꯠꯇꯦꯅ? ꯄꯥꯈꯣꯡ ꯐꯣꯡꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯔꯥꯏꯕ ꯑꯆꯝꯕ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯅ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯑꯃꯥꯏꯕꯤ? ꯐꯩ, ꯃꯗꯨꯅꯕꯨ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯌꯥꯏꯕꯤ ꯂꯧꯒꯦ꯫ ꯑꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯄꯤꯕꯥꯔꯦꯜ, ꯂꯩꯖꯤꯡꯂꯦꯟꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯄꯥꯎꯃꯤꯅ ꯇꯣꯝꯄꯣꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯃꯊꯟꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯖꯤꯡꯂꯦꯟꯕꯤꯗꯤ ꯋꯥ ꯑꯃꯇꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯆꯥꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯑꯩꯍꯥꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯇꯣꯝꯄꯣꯛꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯥꯒꯣꯟꯅꯖꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗꯗꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯅ ꯌꯥꯝꯅ ꯄꯣꯡ ꯆꯥꯎꯅ ꯈꯥꯕꯗ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ ꯈꯥꯕ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯈꯣꯡ ꯀꯌꯥ ꯆꯟꯕꯗ ꯅꯠꯇꯅ ꯑꯩꯍꯥꯛꯄꯨꯁꯨ ꯅꯪꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯩ ꯍꯥꯏꯌꯨ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯣꯝꯄꯣꯛꯀꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯁꯤꯗ ꯈꯥꯕ ꯃꯃꯤꯠ ꯑꯗꯨ ꯏꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯅꯁꯨ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯒꯗꯧꯔꯤꯕ ꯅꯤꯡꯊꯧ ꯈꯥꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯈꯣꯟꯐꯝꯒꯁꯨ ꯁꯤꯖꯤꯟꯅꯖꯕ ꯁꯥꯏ꯫ ꯈꯥꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯂꯗꯨꯅ ꯊꯨꯅꯃꯛ ꯇꯣꯝꯄꯣꯛꯀꯤ ꯃꯉꯛ ꯑꯗꯨ ꯀꯛꯂꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯗꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯅꯤꯗꯨ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯇꯣꯝꯄꯣꯛꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯈꯥꯕꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯈꯥꯕ ꯂꯩꯇ꯭ꯔꯕꯗꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝ ꯑꯗꯨ ꯇꯣꯝꯄꯣꯛꯇ ꯃꯈꯨ ꯀꯨꯟꯊꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯄꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯂꯩꯖꯤꯡꯂꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫
ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯇꯣꯝꯄꯣꯛꯄꯨ ꯑꯃꯨꯛ ꯎꯖꯕ ꯐꯪꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯕꯤꯕꯥꯔꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯇꯣꯝꯄꯣꯛꯇ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇꯣꯝꯄꯣꯛ ꯀꯨꯝꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯅ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯆꯥꯒ ꯑꯃꯨꯛ ꯁꯛꯈꯪꯅꯕ ꯑꯗꯨꯗꯗꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯏꯃꯥ ꯑꯁꯤ ꯁꯤꯕ ꯉꯝꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯁꯛꯇꯝ ꯑꯁꯤ ꯎꯖꯕ ꯐꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ." "ꯏꯃꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯍꯥꯛ ꯂꯥꯛꯂꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯗ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕ ꯃꯪꯂꯥꯟ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯂꯒꯦ꯫ ꯑꯩꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯁꯦ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯅꯤꯡꯊꯧ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯪ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤꯕꯨꯁꯨ ꯃꯪ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯆꯥꯅ ꯂꯣꯠꯇꯨꯅ ꯊꯝꯖꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ." ꯃꯃꯥꯅ ꯇꯣꯝꯄꯣꯛꯄꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯃꯥꯂꯦꯝ ꯄꯨꯝꯕ ꯑꯁꯤꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫